Illegal immigrants sing hanna khandoktana census toukhiba tarabadi makoibu India ge law na yaraba citizen oiraknaba aronba thousilni haina sanjoi ahanthemna phongdorogli wafam masing asi kumbi AC ge wangu sabalda ACS ge miyam ga amasung IDP sing yauna chathagiba wakat mifam amada saruk yakiba sanjoi ahanthemna phongdokibani social worker sanjoi ahanthemna makha taraduna hai Manipur dagi illegal immigrants sing khandoktriba makai mikok thiba yaroi kanglon kaina sangchinduna laikraba illegal immigrants sing hanna khandoktana kamdona mikok thiba Haugadoribano, Masina, Achumba census ama, Purapangam Kumbi AC gi Pukri Olaba, Lambishing, Atubomatamda Sembiu, Loina, PR Langaki, Mamangda, Palamba, Langak survey Toduna Loikraba, IDP Shingi, Mang Takraba property gi, Senpam, Matamdugi Langak Lepa, Senpamda, Pigatavani, Masigi Matata IDP Nauna. Yumling kuling ba ngamnaba IDP family kuding da lupa lak manga hen senpham oina piraga IDP singbu December tha phawbagi manungda masa masagi yumda changhan biu haiki yumthang nariba Myanmar amadi Bangladesh tagi kanglon kaina changsil lakraba illegal immigrants ki wathok sida India lenga na pukning changbidaba India Myanmar international boundary fencing tobidaba sangsin kriba yamlaba illegal immigrants mayam sing adu ningthina masak khang Masak Kanghonanaba, Honakidaba, Myanmar Lan Tobudaki Chensilakpa Oirabadi, Detention Center Sing the Tamgadabani Adubo, Tamhodabana Chapsaba, Mishingi, Data Record Tahodabana Hozikti Anoba, Yum Mayamama, Sagatuna Kun, Lissingamarom, Hengalapasi, Manipurlangaki Cabinet Sub Committee na Tengnarak Kibagi, Watok Lady Bani, Asigumba Chairakasida. Amuk mikok thiba gi thabak chathariba si tawiganu masida sumba sengba tawhudrabadi chahi kharagi matungdadi yelhomi sing Manipur gi mutkiba yai hojik phawbada chumthokpa ngamdana leikraba lisingani sumna amadi lisingani taramathoi gi census data asina chingba awabagi masak oiraba wathok mayam sigi mathakta ngasina amuk mikok thiba gi Bharat Sarkar na paikhalagliba thawrang asida mi paiba pogi Maramaduna Mari Lenaba Singi Pungning Su Sing Silakri Amaronda Kumbi AC gi Maroi Balambi Sing Asi Chahi Kayagi Mamangdagi Hauna Sembidana Lakivana Ngasi ACS ki Lambi Sing Asukimatik Fibam Sokle Angang Sing School Chatpada Awaba Oire Anaba Mioi Sing Hospital da Pubada Yamna Kudong Chadaba Oire Gari Thawa Matamda Lambi gi Kom Sing Thaidok Napa Khonabada Accident Thokpasu Yaure Masida Asi Ana Thokpa Yaurabadi PWD Amasung Mari Lenaba Department na Tekchak Pugadabani Haina Makataki Popular government semangam dana lari basisu atu matam da popular government semaga miyam gi wakat matam gi oiba wakat awa ana punamak sing sidagi kok nana bagi damakta ngasigi sigum laba dharna asi phamjabani mayam punamagna masigi aikoina phamjari basi punamak Manipur gi mafum sinba thungna illegal immigrant ta thokpa loidri phawba census tawi yaro habasi Manipur gi CSO sing civil society organization sing mera paibi imaibil sing chhatra gi sangstan sing tumina election pham thokte Maram Chadana Iko census Togiba Targa di Tunga Matuki Ningamdava, Nakopang Namdava Chaiting, Awaba Kayamatungi Mirona Puraga, Lahoragani, Masina Miam Punamana Horaga, census Toba Tingpam Toi, Abapam Sisu, Lebamiam Punamakta, Kumbi Kendregi, Sigumava Kogi, Makai Sidagi, Ka Makai Sidagi, Manipuri Mapong, Kudimakta Liberiba, Function Tobi CSO Singapil Tozeri. Sayum, Roy from the Sacre, Yoloire, and Rick Sakana, December Tamunda. Yum Hanlani Harry Mandi Rousey, Adu Yakuzu, Hanlinga, Diani Hanna could indicate the young water, I was looking at Rakno after primary school in the evening, at young water, Adana, two Matanda, Sai Yumda, Hanlura, I think they want to win the pizza, they say White Rock, Panga, and they looking for Trobon, Harry Wallam, and they get the guy, Kangbai, and the name of the lady. Am tuna, and the halaga, a quick jam from the Hanning, the Hanbiro,